mayam bukrum jari ngasi gi studio speak TOMTV ge akhana khudol moi jari ba khoi gi studio speak si mieng tabi ba sing bataram ok jari ngasi khoina puduna lakchari ba topic asi yam interesting oi ba topic ama khangni akhoi gi achievements of SAINA Institute of Medical Sciences through social work haibani miyam da mateng pangaga miyam gi thogol fangjaraga miyam gi seba tawjaraga akhoi gi penjaba akhoi gi SAINA Institute of Medical Sciences na akhoi gi mayam gi seba si tawrba matung da fangakhiba achievement sing akhoi gi mayam na penbi baduna khwai gi chaw achievement oiraga su mayam na akhoi gi tongan tongan ba institution kya na tongan tongan mafam kya na akhoi gi khangbi ba sakhangbi ba adugumba award sing pibi rak pasing sigi matang dani ngasi akhoi gi studio lengsin dole bi ba si SAINA Institute of Medical Sciences SIMS ki managing director amadi secretary oina thopu bi ba Dr. S. Kumar ni Dr. Wahan Ratram okchari aham dalak chini sida bo akhoi gi SAINA Institute na akhoi gi pandemic sigi matam sida akhoi COVID-19 pandemic matam sida tongan tongan ba matam akhoi mateng kya ama pangbi ki bagi akhoi wari sing akhoi mamang gi episode ta akhoi tana jakre aduga ngasi masigi makha tarak pa saruk oina hai tare akhoi gi tongan tongan ba award myam amasu akhoi gi SAINA Institute ta pibirei tamoda pibirei ado ahan da in lak chini se Dr. B.R. Ambedkar National Award phang ki base masigi matang da kitang haibi aham dai di award ki wakhan jikhan mukholudi haidi aina tawjaba sida khoi social media da moi uba jani ubada gi khoi pawung khoi Mahendra khoi wangjing dagi ta pawung sina khawdana call tawre nagi achievement tawiba nangi mayam sei award lobo yai ba poni ne pawung award lobo kai dawduno da hai bai nang tawibado mayam sakhangbi bani ne adu nang ignore tawdong nate madu full support tawrkana nang bu hen increase tawnuba ekhoina nonda mateng pangmam thui adu ji nangi tawgiba mayam du amtang ayonda amta thabiro on hai video leibo khotpo su photo leibo ta thabiro on hai adi resume amta ga sem thabiro ai daily de thake pamu dubu tawna bra ne hai haina kai tawna da ne nang tawba mayam sidi min tawbu ngam da banak thani ne tawbu yai ne sini phare phare adu de tamong babung ge na whatsapp thar mayam ai de khang da ba mayam su nang da gi yaure ne hai de tha gi matam da khoi gi matam da khoi kunsa ga ni pa la ga thai hai khoi Manipuri khoi taruk la tare la ga khan bani atai de khang dre da khoi Dr. Ambedkar gi award se khal len hai ba yam harawe adu da khoi media sing na ju ai moi nok thok pi de smai mai taw na SAINA gi managing director na hona gi ba sing gi kano ina Dr. Delhi da gi Ambedkar award se pirak pani kholok pani da mai taw ga adu moi na jam thine appreciate to gi bhai ta khoi di fake na te haijan ba toksin ba yaw da bani na moi na su media da paw di yaw ba di haijan ba di ya di ar news ke tha ai TOMTV gi ahan ba khoi gi kano do kak pani na TOMTV di yaw gi to ka ka ne tha bani tha ba gi mu moi na sidi am phai smai mai taw ko pa di pandemic ki matam smai taw ko sidi ma sidi acham na ti Dr. Ambedkar Award piu mo da matik chai hai nan hai ko de sai Dr. Ambedkar akhoi gi national award se akhoi gi social work khatang da pi bra na taga tongan tongan ba hiram kya da pi bra siram se dum pi mayam gi mateng bu pang ga di dum noi me apply taw yai hai di akhoi no ne apply taw bu na tab mi no na khangbirak pa si ai na ai aduni ka hai bi si ai bisam pai mini ka hai bi si hai na ra khoi Manipur da di khara nuk na bo khona su lei dana adu mi no ne khangbirak pa na di phai haidi akhun tawjariba langjariba chinjariba mayang mateng pangjari se some people khan di khangbi rei dana akhoi gi ngasai gi tawjariba khara si sakhangbi ra pagi sakhangbi ra padagi akhoi je adu matung da mu Ambedkar se award phang matung da pandemic kan kanselak pa si da akhoi na akhoi gi layeng ba kai ong yoksulak pa si si da mu akhoi corona warrior na ga mu adu gi apply am ga tawro na akhoi Delhi dagi haire en haiba tamu haji tapi se akhoi global corona award warrior award se global corona warrior award se si amukta ani phang ku nei asi wari sina kawai tawro taw si sina khoina pandemic ki matam da mina kinaraba timing sida kai gi damakta akhoi gi medical health lega akhoi gi covid haji kai no je khangi ne khoi masi sina khoi pak tar khoi si ne je khangi ne khang khang na mi gi damakta mateng pangam mi sidi harai ba nati sini mo hai adu di corona warrior sino da pipam tu sini smai to kan na moi na mu award che ama ju khala ba tung da mu ama ga mu to bu yai na hai ba po se adu chu moi na pau ta bra khabar da ibra khang de di adu na mu ISTV gi khoi machet am yaw ga kak thalaga mu tha ba ni adu da gi tong ta tharu yeng ge na hai na Delhi da gi da yam ti phagare da kai din sidi
ambulance pangi ma thak tamu nang namu medical gi staff mai di chat pangam draba sing khoi hida ka pa ko pa to si loi uri social media da ai gi Facebook group da ma'am yawi ni adu ma'am to go sing dur moi su sidi am kanu oi ba poni sidi health hero ni kai moi hai ai honda health ko be hero gu ma thola pa isti ai khoi gi health department do itu khoi gi ngon award pidina kana da piduna ha ba poto ni adu da Global Corona Warrior Award se sije oi da pirakpani moina yam no ngai je aduga akhoi Global Corona Warrior Award ase akhoi yam pick pa award amadi natte yam chaw akhoi global gi oina pi ba akhoi coronavirus pandemic akhoi COVID-19 pandemic ki matam sida pi ba dugum la ba aduga layok fa badagi ngasai gi masigi award sida award amaga su loina na award ani ni lobi re se na tak pi ri makha ta dong laksani sina akhoi Nepal da pi ba akhoi International Asian Excellence Award ana amaka phangbi gi ba si matang da kitang hai bi si sina mo kamai to ge da akhoi aina phangi award ani se sigi moi se lokhat la kan da moi na tuan mo committee ma sem ba sina Nepal Japan da piga da la samde Japan da piga da poche Japan da di chang ba ya dra ba akhoi pandemic ina mar mo kan moi atop country de gi lak pasing je moi changhan de ha pa da gi di adu di anak pa Nepal da oi na tawro na moi su committee khak le moi wogi worldwide ni moi ka moi gi organizations adu matang matang tang chung ka gi hai ta moi adu mai to da se International Asian Action Award se Nepal da logo do ne nam khoi ji moi ai se Delhi da gi thola matung da 3-4 months an mai le kan ai se mu hauki ki award se mu khan bi pan mai Asian Award se nang swai swai khan le adu nang tang adu de adu bok ki mung da kaino to go do ni lak pi ga do ni khot ka do ni adu ga Delhi da gi swai da chat ka do ni na hai bi da adu de khoi Nepal de khoi si de gi Guwahati de gi Sirigui no na ne khoi na adu ta de moi Delhi de khan ba da khajar sunu ada gi Guwahati de khan ma khajar sunu adai prime international go ne khalai ni ko hai ma pham si da loi ma award se log du ne khoi adu mai to go de gi khoi si khoi Manipur de khoi taruk la tare la di yawe adu atai te award khara international phang go khara su lei bane moi ma sam sa gi tau jaba kanggu sing do adu mai to go de gi khoi si khalak ba de ji harau re international Asian Award ka ai hong da smai na khalu de hai bai di adu ga ina thabak tok jai ba si chu award phang na bai da makta ai tok jagi bi na te adu ai ji khoi credit yam logba hai ba mi su na te khoi ai di politics na te adagi na khoi gi tok jari ba khara jina ai gi thamoi da phau gi ba ina warak pa ai ne me hing pa matam ne wa gi ba sing du khala ga da kana lai jadra ba sing gi da ambulance wai ba ngam da ba layang ba ngam da ba sing gi da khala ga ai mateng pang jagi ba ne adu pong ma hendra sina to bi rak pa dei matang matang thang chi mai to ga award se matang thang phang pa ne moi selection committee du na muk che khoi Manipur de moi khoi kuntra ni phuni pa lai kunthai pa lai ba kon mai thagat pa se adu khoi hum mai khatani yaw rei ai di matik cha ba hi paisa na lai bia ba award na te sidi ngasai matang sidang ulak chani si tangona ngasai gi mayam do mating pang ba hor ki bese masi matam sida khoi gi mayam ama khoi support to birak ba mating pangsin birak ba adagi yam phajaba response lak pa mayam ama di yauri masi gi ona taina ba da khoi tangona ji haibi gi ba politics yaw na bu khonari ni natraga atop pa miyeng ama da yengaga yam aran ba miyeng ama da yeng bi ba criticize to bi ba mayam am su soi na ki yaw biram ngani masi mayam se karma ina handle to bi karam karam ba sing dilak phi to adu bai ta di khoi ji nungai ta busun phoi diverse sing na digi nurse sing na ga tamak pa matam yam chawning bu jai khoi public ching ji gyan ta da bam su yoi pori mata da pam mu hai bu por ga puri mi je ong su pam mu hai pu do adu gi type tok chen bam su yoi maram di moi si kanam da sok pa pan ba ya dram pham jo khoi na gai thogjali ni ambulance nui na to di nui seba to nui pu thok ka do nui na mafam du thamang du ni gai shu mo wa hai wa ta phajat da ba wa hai mu ta yo Siuma ka de moi su haidi thamoi senga tawjaba seba tawjige na amadong pai ta di amadong pai madam di covid amadam loi sandu ida adum ba gyan ta da sing york pu ne khoi ji to asira bo ai khalamam ni adai de ai si khera mi ama khatang na aduma ha ka na khoi wakhan handab di phokte da ne khoi staff myam khoi driver myam nurse myam wai sana re khoi sar sum sum thengna ni Manipur si di kitang kharamna phaba kharamna phataba mating pango chatlin khoi ji kanam da lak piwa da kana mafam du da khoi thaujilaga paisa pangu ju na te khoi adu da mo khoi da hu tau chlei du ne ba noi tau dom ni gai khoi order to kai pa type ta mating pang min je khomi je haiba na ta noi la ni noi puwa sa khidong na du noi mafam thamang dong ni gai akhoi la oi kai sumba season ko wai sing da ngang sing kitang di handaba di yawe adu matung da mo khoi aina covid test to bi matang si free loi to ko si ju khoi surrounding hai tare sina yeng chalak pai tare on ai di khoi gi
ꯄꯥꯡꯉꯤ ꯑꯩꯁꯨ ꯒꯣꯔꯃꯦꯟꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯅꯠꯇꯦꯕ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯤ ꯒꯣꯔꯃꯦꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯕ ꯄꯩꯁꯥ ꯑꯩ ꯏꯔꯟ ꯇꯤꯡꯉꯤꯅꯦꯕ ꯑꯗꯨ ꯃꯊꯛꯇ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯅꯦꯁꯟ ꯀꯥꯞꯄꯁꯦ ꯏꯝꯐꯥꯜ ꯏꯁꯀꯤ CMO ꯃꯥꯏ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯚꯦꯛꯁꯤꯅꯦꯁꯟ ꯄꯨꯔꯥ ꯀꯥꯞꯄꯁꯦ ꯗꯣꯛꯇꯔ ꯂꯩꯇꯦꯅ ꯍꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯣꯝꯗꯗꯤ ꯃꯤꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯀꯥꯞꯄꯣꯅ ꯑꯣꯔꯗꯔ ꯊꯣꯛꯑ ꯂꯩꯔꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯏꯅꯥꯒꯅ ꯆꯥꯎꯔꯕ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯄꯨꯊꯣꯛꯏꯕꯅꯤ ꯅꯔꯁ ꯄꯨꯊꯣꯛꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯆꯠꯄꯗ ꯃꯤ 30-40ꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯤꯁꯤ ꯃꯐꯝꯁꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯀꯥꯞꯄ ꯂꯥꯛꯄ ꯃꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯑꯃ ꯆꯪꯉꯦ ꯅꯪꯕꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯅꯠꯇꯦꯀꯣ ꯍꯥꯏꯁꯦ ꯂꯩꯔꯝꯃꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯦ ꯀooperation ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯈꯪꯗꯕ ꯑꯗꯒꯤ ꯑꯩꯁꯨ ꯉꯥꯏꯔꯦ ꯚꯦꯛꯁꯤꯅꯦꯁꯟ ꯀꯥꯞꯄꯁꯤ ꯀꯤꯔꯤꯕ ꯃꯤꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯑꯃ ꯆꯪꯗ꯭ꯔꯣ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯗ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯛꯄꯒꯨꯝꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯒꯨꯝꯕ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯑꯕ ꯌꯥꯈꯣꯡꯁꯦ ꯑꯦꯂꯔꯖꯤ ꯌꯥꯝ ꯇꯧꯔꯕ ꯁꯤꯁꯦ ꯚꯦꯛꯁꯤꯅꯦꯁꯟꯁꯦ ꯀꯥꯞꯄ ꯌꯥꯗꯦꯕ ꯃꯁꯤ ꯃꯣꯏꯗ ꯇꯥꯛꯄꯤꯒꯗꯧꯅꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯀꯥꯞꯄꯨꯔꯦꯅ ꯈꯜꯂꯣ ꯃꯤꯗꯣ ꯁꯣꯏꯕ ꯑꯃ ꯌꯥꯎꯔꯣ ꯀꯅꯥꯗ ꯆꯩꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯆꯩꯗꯣꯏꯅꯦꯕ ꯆꯩꯔꯣꯏꯗ꯭ꯔꯥ ꯑꯗꯨꯁꯦ ꯈꯪꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀooperation ꯄꯤꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯒ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯔꯝꯁꯤꯡ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯀ꯭ꯂꯕꯁꯤꯡꯅ ꯑꯩꯈꯣꯏ ꯁꯥꯏꯅꯥ ꯇꯥꯟꯅꯔꯛꯏꯁꯤ ꯁꯤꯗꯅꯦꯕ ꯀꯥꯎꯟꯁꯤꯂꯤꯡ ꯐꯖꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯐ꯭ꯔꯤꯗ ꯇꯧꯕꯤꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯃꯥꯁ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤꯅ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯄꯥꯔꯠꯁꯤꯃ ꯏꯀꯥꯎ ꯀꯥꯎꯊꯣꯛꯄ ꯀꯥꯞꯄꯨꯕ ꯍꯥꯏꯗꯤ ꯄꯪꯀꯥ ꯀꯥꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯒꯗꯤ ꯑꯗꯨ ꯀꯅꯥ ꯆꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯆꯩ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯤꯗꯨ ꯆꯩꯗꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯣꯏꯕꯅꯤ ꯍꯥꯏꯗꯨ ꯆꯩꯗ꯭ꯔꯣ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯁꯤ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯤ ꯃꯃꯤꯁꯤ ꯆꯥꯎꯅ ꯇꯥꯕꯅꯤꯅ ꯃꯁꯤꯒꯤ ꯄꯥꯔꯠꯁꯤ ꯀꯥꯎꯊꯣꯛꯇꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯔꯠꯁꯤ ꯀꯥꯎꯟꯁꯤꯂꯤꯡꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯍꯟꯕꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯥꯡꯗꯨꯅꯤ ꯊꯝꯕꯤꯔꯤꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯇꯦꯡꯗꯪ ꯍꯥꯏꯍꯧꯒꯦ ꯍꯥꯏꯕꯤꯌꯨ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯥꯏꯁꯤ ꯐꯤꯚꯔ ꯇꯧꯔꯛꯄ ꯌꯥꯏ ꯐꯤꯚꯔ ꯇꯧꯗꯥꯏ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯅꯉꯣꯟꯗ ꯂꯧꯅꯕꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃꯁꯨ ꯆꯪꯗ꯭ꯔꯣ ꯁꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯀꯥꯞꯄ ꯌꯥꯏ ꯆꯠ ꯊꯥꯗꯣꯔꯛꯑꯅꯤ ꯑꯗꯩꯗꯤ ꯍꯣꯔꯦꯟꯗꯤ ꯐꯤꯚꯔ ꯇꯧꯔꯛꯑꯦ ꯑꯗꯩꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯩꯔꯛꯑꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯆꯥꯃꯣꯁ ꯅꯞꯄꯦ ꯑꯗꯨ ꯅꯞꯄꯦꯅ ꯇꯧꯅꯔꯦ ꯋꯥꯔꯤꯅꯤ ꯏꯔꯨꯖꯗꯗꯤ ꯅꯞꯄꯦꯕ ꯋꯥꯔꯤꯅꯤ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯩꯕꯅꯣ ꯑꯦꯕ꯭ꯔꯤ ꯑꯦꯡꯒꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ ꯑꯐꯕ ꯂꯣꯏ ꯄꯨꯊꯣꯔꯛꯏꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅ ꯐꯠꯇꯅꯕ ꯂꯝꯕꯤꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯃꯁꯤ ꯐꯠꯇꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯧꯅꯤ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛꯁꯤꯡꯁꯤ ꯃꯌꯥꯝꯁꯤ ꯀꯣꯚꯤꯗ-19 ꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯏꯅꯤ ꯄꯥꯏꯈꯠꯂꯛꯏꯅꯦꯕ ꯇꯣꯉꯥꯟꯕ ꯑꯣꯏꯗꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯅꯕꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯎꯍꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯁꯤ ꯇꯧꯕꯤꯒꯅꯣꯅ ꯇꯥꯛꯄꯤꯕꯅꯤ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯇꯥꯃꯣꯒꯤ ꯗ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯥꯏꯀꯣꯜ ꯑꯦꯋꯥꯔꯗ ꯋꯥꯡꯖꯤꯡ ꯑꯅ ꯍꯥꯏꯕ ꯑꯦꯋꯥꯔꯗ ꯑꯃꯈꯛ ꯐꯪꯕꯤꯕꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯑꯣꯔꯐꯥꯟ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯣꯏꯅ ꯂꯤꯡꯈꯠꯄ ꯀꯩꯅꯣ ꯃꯐꯝ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏꯁꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄ ꯃꯌꯥꯝꯁꯤ ꯃꯥꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯌꯥꯝ ꯄꯦꯟꯖꯕꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯀꯤꯅꯔꯕ ꯃꯇꯝꯁꯤꯗ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯃꯥꯅ ꯎꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯌꯨꯝꯗ ꯆꯠꯂꯒ ꯂꯥꯌꯦꯡꯕ ꯉꯝꯕ ꯗꯣꯛꯇꯔꯁꯤꯗꯤ ꯃꯥ ꯈꯛꯇꯅꯤ ꯍꯤꯔꯣꯁꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯁꯦ ꯃꯥꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯌꯦ ꯑꯗꯨꯗ ꯑꯩꯁꯦ ꯃꯣꯏꯅ ꯄꯨꯂꯞꯇꯨꯒꯤ ꯑꯃꯨꯛ ꯑꯦꯋꯥꯔꯗ ꯑꯃꯃꯨꯛ ꯄꯤꯕꯤꯕꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯁꯥꯏꯀꯣꯟꯁꯤꯅ ꯋꯥꯡꯖꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯃꯈꯛ ꯂꯤꯡꯈꯠꯆꯩ ꯃꯥ ꯃꯁꯥꯁꯨ ꯀꯦꯟꯁꯔ ꯄꯦꯁꯦꯟꯅꯦ ꯑꯗꯨ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛꯇꯣ ꯁꯥꯏꯅꯥꯅ ꯑꯣꯏꯅ ꯇꯧꯔꯛꯄꯗꯨꯅ ꯃꯥꯁꯦ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯣꯏꯒꯤ ꯀꯃꯤꯇꯤꯗꯨꯅ ꯑꯗꯨꯒꯤ ꯑꯦꯋꯥꯔꯗꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯅꯥꯗ ꯄꯤꯕ ꯌꯥꯏ ꯁꯥꯏꯅꯥꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯦ ꯂꯧꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯤ ꯊꯦꯡꯅꯕꯤꯔꯤꯅꯣ ꯃꯐꯝꯁꯤ ꯂꯩꯕ ꯆꯠꯄꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤꯗ ꯃꯃꯥꯅ ꯃꯄꯥꯅ ꯃꯆꯥꯁꯤ ꯄꯣꯛꯑꯦ ꯄꯣꯛꯄꯤꯔꯦ ꯄꯣꯛꯄꯤꯔꯀꯥꯟꯗ ꯀꯩꯗꯧꯕꯩꯅꯣ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯩꯐꯝ ꯊꯣꯛꯈꯤꯁꯤ ꯁꯤ ꯂꯥꯛꯏꯁꯤ ꯑꯩꯁꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯌꯥꯝ ꯊꯤꯅ ꯋꯥꯔꯝꯒꯅꯤ ꯀꯌꯥꯝ ꯊꯤꯅ ꯃꯥꯒꯤꯗꯃꯛꯇ ꯍꯦꯛꯇ ꯑꯩꯈꯣꯏ ꯆꯥꯎꯔ ꯄꯣꯔꯛꯄꯗꯤ ꯅꯠꯇꯦ ꯋꯥꯔꯝꯒꯅꯤ ꯃꯣꯏꯅ ꯆꯥꯗꯕ ꯄꯣꯠꯁꯤ ꯆꯥꯗꯒꯤ ꯑꯩꯈꯣꯏꯗ ꯄꯤꯖꯔ ꯑꯩꯈꯣꯏꯁꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯏꯅꯦꯕ ꯂꯣꯏ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯅꯨꯄꯤꯗꯨꯒꯤ ꯍꯥꯏꯕ ꯏꯜꯂꯀꯥꯟꯗ ꯃꯃꯥ ꯃꯄꯥꯁꯦ ꯇꯥꯟꯊꯣꯔꯛꯄꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯏꯗꯤ ꯃꯥꯁꯦ ꯍꯌꯦꯡ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯥꯁꯨ ꯃꯆꯥ ꯄꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯃꯥꯏ ꯃꯆꯥꯗꯨꯅ ꯁꯦꯝ ꯀꯟꯗꯤꯁꯟꯗ ꯃꯥ ꯑꯃꯨꯛ ꯇꯥꯟꯊꯣꯛꯏꯗꯕꯩ ꯃꯆꯥ ꯂꯩꯕ꯭ꯔꯥ ꯁꯤꯅꯤ ꯃꯥ ꯈꯜꯍꯧꯒꯗꯧꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨ ꯃꯃꯥ ꯃꯄꯥꯗꯨ ꯃꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ ꯁꯤꯅꯤ ꯃꯣꯏꯅ ꯀꯌꯥꯝ ꯆꯥꯗꯣꯔꯤꯒꯦ ꯁꯤꯅꯤꯗ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯊꯔꯛꯑꯦ ꯅꯤꯁꯥꯅꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔꯁꯦ ꯒ꯭ꯂꯣꯕꯦꯜꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯊꯤꯅ ꯑꯣꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯊꯤ ꯊꯧꯑꯣꯏꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯀꯨꯕꯣꯛ ꯐꯨꯏ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯐꯨꯏ ꯍꯥꯏꯕꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯧꯁꯤꯡꯁꯤꯅ ꯌꯨ ꯊꯛꯀꯠꯂꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯏꯃꯦꯖꯁꯦ ꯃꯥꯡꯍꯟꯅꯕ ꯃꯆꯥꯛꯇꯤ ꯑꯣꯏꯌꯦꯕ ꯃꯁꯤꯁꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯨꯡꯁꯤꯔꯛꯇꯕꯁꯨ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯛꯑꯔꯣꯏꯗꯕ ꯁꯤꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯔꯝꯁꯤ ꯎꯕꯁꯦ ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯑꯦꯅꯤ ꯇꯥꯏꯝ ꯅꯣꯏꯅ ꯏꯃꯥ ꯃꯌꯥꯝꯁꯦ ꯅꯥꯔꯛꯄ ꯈꯣꯠꯂꯛꯄ ꯂꯩꯌꯦꯕ ꯁꯥꯏꯅꯥ ꯏꯟꯗ꯭ꯌꯨꯁ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯅꯣꯏꯅ ꯑꯦꯅꯤ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁꯇ ꯊꯥꯔꯛꯀꯅꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯔꯣꯏ ꯏꯃꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯁꯦꯕꯥ ꯇꯧꯒꯦꯅ ꯍꯥꯏꯔꯝꯃꯦ ꯈꯨꯕꯥꯛ ꯄꯣꯛ ꯄꯣꯛ ꯈꯨꯏ ꯑꯗꯨꯕꯨ ꯏꯃꯥ ꯈꯔꯗꯤ ꯀꯞꯄꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯗꯨ ꯅꯨꯡꯁꯤꯅ ꯃꯆꯥꯗꯨ ꯀꯣꯜꯂ ꯂꯩꯅꯤꯡꯉꯤꯅꯤ ꯃꯆꯥꯗꯨꯅ ꯈꯤꯇꯪ ꯄꯤꯔꯁꯨ ꯃꯥ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯣ ꯄꯣꯠꯇꯣ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯈꯠꯂꯛꯏꯅꯦ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯩꯒꯗꯕꯒꯤ ꯑꯗꯨꯒꯤ ꯈꯣꯡꯆꯠꯇꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯌꯥꯝ ꯂꯩꯔꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯂꯥꯔꯃꯤꯡ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯑꯣꯏꯔꯛꯏ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯥꯜꯂꯣꯏꯅ ꯈꯟꯖꯩ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯕꯥꯕꯨ ꯖꯒꯖꯤꯕꯟ ꯅꯦꯁꯅꯦꯜ ꯑꯦꯟ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯤꯁꯨ ꯈꯜꯂꯛꯄꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯃꯣꯏ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯔꯦꯀꯣꯔꯠ ꯑꯃꯗꯤ ꯂꯩꯍꯧꯔꯦꯅ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯅꯨꯄꯥꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯂꯦꯞꯇꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯑꯩꯈꯣꯏꯗ ꯄꯤꯕ ꯌꯥꯕꯁꯤ ꯀꯩ ꯗꯦꯜꯂꯤꯗ ꯄꯤꯕ ꯌꯥꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯊꯤꯖꯔꯛꯄ ꯖꯥꯠꯅꯤꯗ ꯑꯗꯨꯗ ꯉꯁꯥꯏ ꯑꯗꯨꯗꯤ ꯄꯥꯔꯁꯣꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅꯦ ꯇꯥꯃꯣ ꯃꯍꯦꯟꯗ꯭ꯔꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤ ꯑꯦꯋꯥꯔꯗꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯂꯧꯕ ꯌꯥꯏꯅꯤ ꯅꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯤ ꯀꯩꯅꯣ ꯑꯩ ꯄꯥꯕꯨꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯦ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯕꯨ ꯑꯩꯅ ꯈꯪꯕꯤꯌꯣꯅ ꯆꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯁꯤꯅꯦꯕ ꯃꯣꯏꯅ ꯈꯪꯕꯩꯅꯤꯅꯦ ꯍꯥꯏꯔꯛꯏꯁꯦꯅ ꯍꯥꯏ ꯑꯗꯨꯗ ꯅꯪꯅ ꯃꯈꯥ ꯇꯥꯕ ꯆꯠꯊꯕ ꯑꯦꯋꯥꯔꯗꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯆꯠꯊꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯃꯨꯛꯇꯪ ꯁꯨꯒꯥꯏꯅ ꯑꯃꯨꯛꯇꯪ ꯄꯤꯔꯛꯑꯣꯅ ꯇꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯅ ꯃꯣꯏꯅ ꯑꯦꯛꯁꯦꯞ ꯂꯧꯈꯠꯂꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯩꯅ ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁ ꯇꯧꯕꯁꯦ ꯑꯗꯨꯒ ꯌꯨꯝ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯨꯡꯗ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯈꯠꯂꯛꯄꯁꯦ ꯁꯤꯗꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯈꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯩ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯊꯤꯡꯖꯤꯜꯂꯛꯏꯅꯤ ꯀꯩꯅꯣ ꯐ꯭ꯔꯤꯗ ꯇꯧꯕꯁꯦ ꯄꯩꯁꯥ ꯂꯧꯕꯁꯨ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯐ꯭ꯔꯤꯗ ꯇꯧꯕꯁꯤ ꯇꯧꯅꯨ ꯊꯤꯡꯖꯤꯜꯂꯛꯏꯅꯤ ꯃꯗꯩ ꯑꯩꯁꯨ ꯄꯨꯔꯥ ꯇꯣꯛꯑꯁꯦꯅ ꯈꯜꯂꯝꯃꯦ ꯑꯗꯨꯗ ꯑꯃꯨꯛ ꯍꯦꯛ ꯈꯜꯂꯛꯄꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄ ꯃꯌꯥꯝꯅ ꯀꯞꯄ ꯔꯥꯎꯕ ꯃꯌꯥꯝꯁꯤꯅꯀꯣ ꯅꯥꯀꯣꯡꯁꯤ ꯅꯤꯟꯕꯅꯤꯅ ꯑꯩ ꯃꯣꯏꯅ ꯉꯥꯡꯕꯗꯣ ꯍꯣꯏ ꯇꯣꯛꯆꯔꯁꯨ ꯃꯣꯏ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯁꯅꯨꯗ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯚꯤꯗ ꯇꯦꯁꯇꯤ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯦꯝꯕꯨꯂꯦꯟꯁꯀ ꯂꯥꯏꯌꯦꯡꯕꯗꯤ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯊꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔ ꯃꯔꯤꯔ ꯀꯩꯅꯣ ꯑꯩꯁꯦ ꯃꯉꯥꯅꯤꯔ ꯀꯩꯅꯣ ꯂꯦꯞꯄꯅꯦꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯇꯣꯛꯑꯒꯦꯅ ꯃꯦꯗꯤꯌꯥ ꯂꯣꯏ ꯑꯦꯅꯥꯎꯟꯁ ꯇꯧꯔꯕꯅꯤ ꯑꯗꯣ ꯐꯣꯟꯗꯤ ꯍꯥꯟꯅ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯆꯥꯟꯗꯦꯜꯗꯩ ꯇꯧꯔꯛꯀꯅꯤ ꯎꯈ꯭ꯔꯨꯜꯗꯩ ꯇꯧꯔꯛꯀꯅꯤ ꯅꯣꯅꯦꯗꯩ ꯇꯧꯔꯛ ꯑꯩꯒꯤ ꯏꯄꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯄꯨꯈꯠꯄꯤꯅꯕ ꯂꯩꯇꯦ ꯘꯥꯔꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯔꯁ ꯂꯩꯇꯦ ꯍꯤꯗꯥꯛ ꯀꯥꯞꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯦ ꯍꯜꯂꯒ ꯑꯃꯨꯛ ꯇꯤꯚꯤꯗ ꯑꯃꯨꯛ ꯍꯥꯏꯕꯅꯦ ꯐꯦꯁꯕꯨꯛꯇ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯇꯤꯚꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯦꯕ ꯑꯃꯨꯛ ꯍꯧꯔꯅꯦꯅ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯇꯧꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯃꯌꯥꯝꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯛꯑꯒꯦꯅ ꯈꯜꯂꯨꯔꯒ ꯈꯜꯂꯛꯄꯁꯦ ꯇꯣꯛꯄ ꯐꯥꯎ ꯇꯣꯛꯎꯔꯕ ꯃꯇꯝꯁꯤꯗ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯜ ꯃꯌꯥꯝꯁꯤꯅ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯇꯣꯛꯄ ꯉꯝꯗꯗꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯑꯦꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯁꯥꯟꯅꯖꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯃꯔꯛꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯑꯩ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯑꯗ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯅꯤꯡꯕ ꯑꯃꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯈꯣꯍꯤ ꯏꯟꯗꯁꯇ꯭ꯔꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯑꯩꯈꯣꯏꯗ ꯀꯣ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯤ ꯈꯣꯍꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯍꯜꯂꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯔꯤꯐꯥꯏꯟ ꯋꯥꯏꯠ ꯁꯨꯒꯔꯁꯤꯒꯤ ꯃꯍꯨꯠꯇ ꯍꯟꯊꯍꯜꯂꯒ ꯃꯁꯤꯒꯤ ꯆꯥꯡꯁꯦ ꯍꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯅꯦꯆꯔꯦꯂꯤ ꯐꯪꯕ ꯍꯅꯤ ꯑꯩꯈꯣꯏ ꯈꯣꯍꯤꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯦꯜꯗꯤ ꯑꯣꯜꯇꯔꯅꯦꯇꯤꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯐꯪꯍꯜꯂꯤꯕ ꯑꯗꯨꯝꯂꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯈꯣꯍꯤ ꯏꯟꯗꯁꯇ꯭ꯔꯤꯁ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ
freshly baked products. All our products contain honey. Kohi, taste the heart of Manipur. break ki matung da mayam mo khana taram okchari makha tabda ina tamodong lakchani si akhoi gi mathang award sing si akhoi phanga ba matung da hozik lai ba pochina International Young Star Award New Delhi hai ba potam khang lai masi matang na hai biro masi je seng ba de khoi je Bangkok ta chat kadon national international obising gi Bangkok kumba Singapore kumba da khoi ok kadon ne moi hai ba award mayam je punjal la kana khoi international na namong lei ri award sing gi achievement mathematic cha ba sing gi khoi khalak pa hai tar adu da ai sing yaw ne khoi India pumba gi khoi kun gani thoi ra kana khal le adu da ai se ohum sub da kana yaw ne ai International Young Star Awards sigi si award si phang ba khoi na tawjari ba khara tadi award matang matang phangi ba sing se sium ba sing je punsal la kan da moina international amu khak award tham ba jan si je khoi gi handak che khoi aseng ba di Bangkok ka Singapore ga sat ka daw ne khoi OP ga daw ne du pandemic na mara moy kan da khoi je chat pi khudong chab di phangdre adu maina tor kan moina sinbirak pane adu si je khoi na ai si Delhi de chat pane Delhi doina pirage na moina chat pa ya da khudong cha de hai de si Delhi de chat pa adu sai gi akhoi gi babu ji ka jiban national scientific academy pi ba do adu gi award to phangba kanu nu phanga bane ai international phanga ine ba de so sai gi national lo chat pa sida international ju phang dora oh phang dora ne ani thong phanga ine ba adu ai ji arau bo ne ba hai da ma ka tan ne chat pa ne ba adu moina international award se ju chat ka do bo mar mo kan khoi chat pa yadre aduna Delhi gi khoi gi Dr. Ambedkar Bhavan sida mo gi MP sing na lai kan khoi ji ai si upi bane adu mai to award international ju bi rak pa ne makha tabdong lakchani sina khoi gi nasai gi International Young Star Award chi matung da muk lai si khoi gi Global International Sri Lanka Award hai ba muk lai masi no komai taw adu chu ngasai gi award se matang thang phangrar di suma di kano da isona pe di kano longzaro na pi do adu gom majani azda khoi gi sisna Sri Lanka da chat ka daw ne sing mai magi country da khoi gi achievement sing ge thai ba akhoi tawjari ba pandemic ki matam do su aina hona jari ba akhoi gi doctor amo ita so khon siba ki da ba akhoi gi mayam gi damak ta kathok phai ta sacrifice hai ba je masi mi khuding ma noi tawbu ngam poti na te ai si gi matam da ai sining su ai si bai dai lai buk ta lep ka lai ga me khan ba khan to kom change ba adu du nai si sanction ba da ki ji ne covid patient ge tak tak pa yeng ai ne laeng khalai mi adu ai on da covid da pak tim maram de ina hona jabi gi pot to ishona uri ne adumai tawde khoina country da moina thabi akhoi gi international akhoi gi Bangkok ka Sri Lanka Bangkok ka Singapore ka chaka da posi Bangkok gi khangjala kana akhoi ji Sri Lanka da akhoi gi Singapore chaka da gi international jang isa je Sri Lanka da phanga da kano da kari Singapore da phanga da posi akhoi Delhi pi ne adumai tawn hadak ki Bangkok ki soma ai award am sum lak thorab ne ai haidi haido ong gi roge ai de khalak te mi ko ai khalak tra di mo sai tra ki di la da ne aduga awal losin jarak pasi da khoi gi achievement as National Award MP sana job ining thona hai ba ma le aduga I pauting bang lup Manipur na pi ba Corona Warrior 2021 hai ba hai di ba award ni sigi matang da kitang hai bi achievement national award se aina ining thole sem sana ba jaw sina khoi gi magi khoi gi ma sum tarak phai tar ai khoi na tawri ba contribution myam gi award myam ji mana media da kai da Facebook da kai da friends dum oi bane koi tamo se admai ob da mana khangbi phai tar sakhang pa de ma gi MP gi oi ba e award chuma khoi ai won da question na be sangai ye kan pa jayam na adu thabi re adu kan du khoi ai gi khoi gi Bishempur SAINA Medical Sciences ki function do da tamo se la pi bi ram bane ma ki function do ba timing se ma na su request oi bai tar adu no on da si gi award se pi ba da matik chai hena ma na span pi ram me award adu matung da mo khoi gi I pau teng bang lup hai se khoi gi moi gi WhatsApp group on khuk dai bane si se mamang dai no khoi gi moi gi combine to kan khoi gi camp khar cha chagi family can camps adu gi du da khoi na mating pang na ba adu matung da khoi ji corona gi kan bu matam se moi gi foundation day hai tare se da kana bu
ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯋꯥꯔꯤꯌꯔꯁꯤ ꯄꯤꯕ ꯌꯥꯒꯦꯅ ꯃꯣꯏꯅ ꯊꯤꯔꯛꯄꯖꯥꯠꯅꯤ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗꯒꯤ ꯃꯌꯥꯝꯗꯒꯤꯗꯤ ꯁꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯂꯩꯔꯕ ꯄꯣꯠ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯁꯨ ꯁꯥꯏꯅꯥꯅ ꯁꯨꯝ ꯍꯥꯟꯅ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯃꯤ ꯀꯌꯥ ꯈꯪꯉꯝꯗꯦ ꯍꯟꯗꯛꯀꯤ ꯄꯦꯟꯗꯥꯃꯤꯛꯀꯤ ꯃꯇꯝꯁꯤꯗꯒꯤꯁꯨ ꯑꯌꯥꯝꯕ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯁꯤ ꯈꯪꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯇꯤꯚꯤꯗ ꯈꯕꯔꯗꯁꯨ ꯑꯦꯗꯚꯔꯇꯥꯏꯁ ꯀꯌꯥ ꯇꯧꯒꯟꯗꯦꯕ ꯑꯩꯗꯤ ꯑꯣꯡꯂꯤ ꯐꯦꯁꯕꯨꯛꯇ ꯑꯦꯗꯃꯤꯁꯟ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯄꯣꯠꯇꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯛꯆꯕꯅꯦꯕ ꯑꯗꯩ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯨꯛ ꯄꯤꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯂꯩꯌꯦꯕ ꯑꯩꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤ ꯌꯥꯏ ꯗꯦꯜꯂꯤ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜꯀꯇꯥ ꯌꯥꯏ ꯑꯗꯒꯤ ꯖꯄꯥꯟ ꯌꯥꯏ ꯖꯄꯥꯟꯗꯤ ꯊꯥ 3 ꯃꯔꯣꯟ ꯇꯝꯃꯀꯥꯟꯗ ꯊꯥꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯕꯥꯏ ꯌꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯂꯣꯏꯕ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯣꯝꯗꯗꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯚꯤꯖꯥ ꯀꯩꯀꯩ ꯇꯧꯔꯒ ꯊꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯖꯣꯕ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯩꯅ ꯊꯤꯕꯤꯕꯅꯦꯕ ꯍꯥꯏꯗꯤ ꯇꯝꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯒꯗꯤ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯐꯪꯉꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯥꯎꯠꯁꯥꯏꯗ ꯀꯩ ꯇꯥꯟꯊꯣꯛꯄ ꯌꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕ ꯌꯥꯏꯕꯁꯦ ꯈꯜꯂ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯑꯃꯨꯛ ꯊꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯌꯥꯝ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯇꯧꯁꯨ ꯇꯧꯔꯤ ꯒꯣꯔꯃꯦꯟꯒꯤ ꯏꯝꯄ꯭ꯂꯣꯏ ꯃꯌꯥꯝ ꯈꯟꯕ ꯌꯥꯎꯈ꯭ꯔꯦ ꯁꯥꯏꯅꯥꯗꯒꯤ ꯇꯝꯃꯛꯄ ꯃꯌꯥꯝꯗꯨ ꯔꯤꯝꯁꯇ ꯀꯌꯥ ꯖꯦꯅꯤꯝꯁꯇ ꯀꯌꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯗ ꯀꯌꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯗ ꯀꯌꯥ ꯑꯗꯒꯤ BSFꯇ ꯀꯌꯥ ꯈꯟꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯎꯕꯤꯔꯛꯄꯗꯒꯤ ꯇꯦꯡꯕꯥꯡ ꯂꯨꯞꯁꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯊꯤꯔꯛꯄꯅꯦꯕ ꯁꯥꯔꯒ ꯈꯪꯗꯦ ꯐꯣꯟ ꯊꯛ ꯇꯧꯔꯦ ꯁꯥꯔꯗ ꯀꯣꯔꯣꯅꯥ ꯋꯥꯔꯤꯌꯔ ꯑꯦꯋꯥꯔꯗꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝꯗ ꯁꯤꯟꯖꯔꯤ ꯑꯗꯨ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯁꯤꯅꯦꯕ ꯑꯗꯨ ꯁꯥꯔꯗ ꯑꯩꯈꯣꯏ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯝꯇꯪ ꯄꯤꯖꯒꯦ ꯁꯤꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯆꯠꯅꯕ ꯀꯤꯅꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯇꯥꯃꯣ ꯁꯥꯔꯅ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯃꯌꯥꯝꯗ ꯁꯔꯚꯥꯏꯚ ꯇꯧꯔꯀꯥꯟꯗ ꯍꯦꯛ ꯍꯥꯏꯕꯗ ꯁꯥꯏꯅꯥꯗ ꯇꯧ ꯀꯣꯜ ꯇꯧ ꯃꯣꯏꯗꯤ ꯑꯗꯨꯝ ꯒꯥꯔꯤꯗ ꯂꯥꯛꯄꯅꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯗꯨꯝ ꯀꯣꯜ ꯇꯧ ꯃꯣꯏ ꯑꯗꯨꯝ ꯈꯨꯝꯃꯛꯀꯅꯤ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯂꯥꯌꯦꯡꯉꯛꯀꯅꯤ ꯑꯗꯒꯤ ꯌꯨꯝꯗ ꯅꯣꯏ ꯌꯥꯗ꯭ꯔꯦꯅ ꯍꯤꯗꯥꯛ ꯀꯥꯞꯐꯝ ꯂꯩꯇ꯭ꯔꯦꯅ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯥꯛꯀꯅꯤ ꯀꯥꯏꯁꯦ ꯁꯨꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯅꯥꯀꯣꯡꯗ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯕ ꯁꯨꯝꯕꯁꯤꯡꯒꯤ ꯇꯥꯔꯛꯄꯗꯒꯤ ꯏ ꯄꯥꯎꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡꯅ ꯇꯥꯕꯤꯔꯛꯀꯗꯤ ꯃꯣꯏꯒꯤ ꯀꯃꯤꯇꯤꯅ ꯈꯟꯅꯔꯀꯥꯟꯗ ꯗꯣꯛꯇꯔ S. ꯀꯨꯃꯥꯔꯗ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯋꯥꯔꯤꯌꯔꯁ ꯑꯦꯋꯥꯔꯗꯁꯦ ꯄꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯦ ꯃꯥ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯇꯧ ꯑꯗꯒꯤ ꯑꯃꯨꯛ ꯄꯦꯟꯗꯥꯃꯤꯛ ꯂꯣꯏꯔꯒ ꯄꯥꯡꯊꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯃꯣꯏꯅ ꯑꯆꯝꯕ ꯂꯩ ꯐꯤ ꯑꯃ ꯌꯥꯟꯕꯤꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯦꯋꯥꯔꯗꯁꯦ ꯁꯨꯃꯥꯏꯅ ꯁꯤꯟꯅꯕꯤꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯕꯤꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯣꯖꯤꯇꯤꯚꯂꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ COVID-19 ꯁꯤꯗꯒꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯉꯝꯂꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯝꯂꯕ ꯃꯇꯝꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯑꯩꯈꯣꯏ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯄꯥꯡꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ TOMTV ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯕꯤꯔꯛꯇꯅ ꯇꯥꯃꯣꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯌꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯗꯀꯣ ꯍꯥꯏꯅꯤꯡꯕ ꯈꯛ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡ ꯅꯍꯥꯗꯒꯤ ꯆꯤꯡꯅ ꯑꯍꯟꯁꯤꯡꯁꯤ ꯌꯥꯝ ꯊꯤꯅ ꯁꯥꯎꯒꯜꯂꯤꯁꯦ ꯁꯤꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯕ꯭ꯔꯤꯞ ꯑꯃꯈꯛ ꯄꯤꯖꯒꯦꯕ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 7 AM to 9 AM ꯃꯅꯨꯡꯗ ꯆꯥꯕꯤꯒꯗꯧꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯊꯛꯄꯤꯒꯅꯣꯕ ꯏꯁꯤꯡ ꯊꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯑꯁꯥꯕꯗ ꯆꯥꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯤ ꯁꯔꯨꯛꯁꯤꯅ ꯃꯈꯥꯗ ꯂꯩꯍꯧꯔꯒ ꯏꯁꯤꯡꯁꯤꯅ ꯂꯨꯞꯁꯜꯂꯀꯥꯟꯗ ꯃꯅꯤꯡꯒꯤ ꯁꯔꯨꯛꯁꯦ ꯁꯤꯁꯤꯅ ꯏꯁꯇꯣꯃꯥꯛꯀꯤ ꯃꯊꯛꯇ ꯇꯥꯎꯔꯒ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯖꯦꯁ ꯇꯧꯒꯗꯧꯕ ꯇꯥꯏꯃꯤꯡꯁꯤꯗ ꯗꯥꯏꯖꯦꯁ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯗ ꯄꯜꯂꯒ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯔꯦꯕ꯭ꯔꯝꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕꯁꯤꯡꯁꯤ ꯇꯣꯏꯅ ꯌꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯤꯠ ꯅꯨꯡꯉꯥꯏꯔꯛꯇꯕ ꯁꯝ ꯀꯦꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯦꯟꯁꯟ ꯂꯩꯕ ꯑꯉꯥꯡ ꯋꯥꯒ ꯉꯥꯡꯅ ꯌꯥꯗ꯭ꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤꯡꯗꯒꯤ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯑꯥꯐꯇꯔ ꯑꯦꯟड ꯕꯤꯐꯣꯔ 45 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯗ ꯏꯁꯤꯡꯁꯦ ꯊꯛꯄꯤꯌꯣꯕ ꯑꯗꯨ ꯃꯇꯨꯡꯗ ꯂꯥꯏꯅꯥꯁꯦ ꯀꯌꯥꯝ ꯂꯩꯒꯦ ꯂꯩꯇꯒꯦ ꯁꯤ ꯌꯦꯡꯁꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯅꯦꯛ ꯁꯦꯠꯄ ꯃꯇꯝꯗꯁꯨ ꯈꯣꯏꯗꯧꯒꯤ ꯃꯊꯛꯇ ꯁꯦꯠꯄꯤꯒꯅꯣꯕ ꯈꯣꯏꯗꯧꯒꯤ ꯃꯈꯥꯗ ꯁꯦꯠꯄꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯈꯣꯏꯗꯧꯒꯤ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤꯡꯁꯦ ꯊꯣꯛꯆꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯨꯝꯖꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗꯗꯤ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏ ꯇꯦꯟꯁꯟꯁꯤ ꯑꯣꯏꯍꯜꯂꯦ ꯕ꯭ꯔꯦꯟꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯔꯠꯇꯒꯤ ꯍꯥꯔꯠ ꯍꯥꯏꯁꯦ ꯏꯆꯝ ꯆꯝꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯅꯦꯕ ꯍꯥꯔꯠꯁꯦ ꯑꯃꯗꯤ ꯄꯨꯔꯒ ꯑꯃꯝ ꯖꯒꯥ ꯖꯒꯥꯗ ꯕ꯭ꯂꯗꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯀꯨꯂꯦꯁꯟꯁꯦ ꯀꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯦꯟꯁꯟ ꯂꯥꯛꯍꯜꯂꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤꯡꯁꯦ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯈꯔꯗꯤ ꯍꯟꯊꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯊꯛꯄꯤꯕꯗꯣ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯗꯤ 2.5 ꯂꯤꯇꯔ ꯊꯛꯄꯤꯒꯗꯧꯅꯦ ꯑꯗꯨꯒ ꯅꯨꯄꯥꯅ 3.5 ꯂꯤꯇꯔꯁꯦ ꯊꯛꯄꯤꯒꯗꯧꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ 2ꯁꯦ ꯊꯛꯄꯤꯌꯣꯕ ꯁꯤꯅ ꯅꯦꯚꯔ ꯀꯩꯗꯧꯋꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯨꯡꯁꯤ ꯁꯤꯔꯣꯏꯕ ꯃꯉꯥꯛꯅꯔꯒ ꯁꯤꯔꯣꯏ ꯑꯩ ꯒꯥꯔꯦꯟꯇꯤ ꯄꯤꯒꯦꯕ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯑꯩꯈꯣꯏ ꯃꯉꯥꯛꯅꯔꯒ ꯁꯤꯔꯝꯃꯤ ꯒꯥꯏꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯕ꯭ꯂꯗ ꯐ꯭ꯂꯣꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯁꯦ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯏꯁꯤꯡꯁꯤꯅ ꯐꯖꯅ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯃꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯁꯥꯔꯀꯨꯂꯦꯁꯟꯁꯦ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯥꯝ ꯐꯖꯅ ꯇꯧꯖꯕ ꯋꯥꯛꯁꯦ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ
tumamdai de sing glass ni thapiraba tum ek brush tawbul bi sing glass ni thabiu adu tadi chakhau sok phuju phagani aro khogi mind je fresh oigane adu ga khogi saugoli ba de laina tina mayam thule mayam je masidigi khari kan bangam gane khanje yam laina khoi yumda karmaina khoi isa ni sabu khoi gi isagi care lojero matung da yam laina kamaina laing ga de haibasini yam na khoi da midmai oigada ba yam kana ba wafam sing ni tamon thambi se yam nungai je tamon lengbirak tana sumaina khoi gi wafam kya thambiram ba loina ngasi gi studio speak ki khoi gi thoram masu mapung phan bi bagi nota tamon bo haningai tan thagachari masini ngasi gi khoi gi studio speak ki thoram masi kamdo bi bi soidam ki takpiro ngasi gi damak tari miyeng tabi ba khoi khibik tage kaina na ba thani jari pinabirasi